Okay. Ihan hanmaktada mangan media bu yang bini belum sijaraba Kristagi igi marida ipa ipal ima ibel isninau ipiza irikai irisa punamak Yesu Kristagi mingda ngpilitana thagat chabulna kurumjari mangal media gi namit nipu mangani supna Nahasinggi Aphaba Khonjel sandukna nabanga sigi midanga sigi pumpham masi yauchelakpada mayamna thawai yauna amadi achinba thabak kaya bu kaithupiduna mangan media bu nungsibiduna yaupirapagidama adom adogi umanugda mapui bungo sido mapui bungo Prabhu Jesu Kristana yaifaba oishano yaifaba pibishno haiba waisi yana na thumjari loina na mangan media na mapui bungo gi thawul tawropa ngasi ga namit kun gani thoini subana mena sida ikai khumna badam batik charbi mangan media gi han bi nupi singlak tagi taseng namak Wapaogi sandok loi ekoi ichan nupi SIS Devla nasi ni milas da koi rakta yaure maramadna yaubi le banung sijar bisan naw sing pulamak na nung sijaraba koi ichan nupi na koi gi naha singlakte kwai gi naha oibi thogaloy asiu puning thogot palo galoina na mapui bungo da prathna tobiduna nasi ga sugum la Wapaogi mapui bungo gi seng Wapaogi ase tamina na ba thorang tawsi haina mangan media gi host hoijari ba Nabu Kumar Kesam na mayam punong pukurumjari. Ngasigi namila sida yang matang ba namila sigi Wapaogi sandoloi asina mapu ibungogi thaugal mapu ibungo na Jesu Krista na Angakpa Thabak tawi matang da sadokpi gani maram maduna ngasi nimidang ngasigi matam lobi katabi ikai khumda bada matik charbi ngasigi Wapaogi sandoloi khuta matam sinajari matam lobi si Naki sound do kitang sound do matame Hada maktada koi pernah busen di bayi show bohanya le tena thakale sumba yang phajaba matam hai batare thauja besu khangda bu jong bhagi wa ese kongdok pe yaninga gi damakta matam ase pina gi damakta thagate benana ngal media gi damakta show bo yang thagate duga mangal media ga thau maru ga thau pu pi pa jana bu ma duga aja samal thiam mali thido hendo na ingon da gi hela bo ja sing aina Krista gi mingda kai khulna ma mali thagat chaba do pongdok chari ngasi ase mamang singdo da singna akhoi gi ishor gi adumba wahai ase akhoi mathang manaw naina yam phajana takpi khre koida akhoi khangan khre bo yam phangsei ado ngasi makha tar poina aina ishor gi Jesu Krista gi thabak ki saruk amoina mahak angakpa thabak tobagi maramda aina ngasi khara pongdok chagada bu oire aduna ai mapung pharak tabu yai ai de shu haidaba nate aduna awat paleraga su oja singna kona supplement tarokani habida thajai ai nghatang mahaki waise haidok ke mamang de shogi mapam dai nghatang haijake ibai shor yam thagalle ngahaki thaujana asiguma matamase kasho khangjadabana jahapu inabituna shor haki wahi kodok labugida makta matamase pinabu yam thagalle ngahaki waise egi pangalo sing ka ishu lejide shor Nahak kitawai sing mana cingbiduna takpiduna Prabhu kudima ase Prabhu nahak na cingbiu nahak na shijina biu duga tahaga dubu kudima shok gihantana isho bor pangjaba ado miku ado ohenbiu isho kunimak Prabhu Jesu ge mingdani jabani tagat jabani amen aduna akoi na khange akoi Prabhu Jesu Krista na angak mahak na tauba thaba hai tare tebong panda lakpa adagi mana tauba kudima se mana tatana ipa adugi aningba haina yam tatana palle aduna Jesu Kristna angakpa thabak tauba hai tare mana tabong pan sta lakpa angakpa miracle se 40 ana ko Bible record storaga koi laikre aduna mahakna angakpa thabak tauba se ipa adugi aningba aduna ni ipa aduna tadi mangonda kai hatar karishong amde habado akoina khangba ngame aduna madu
bab taningai gi damakta ishor gi wahi amtang hanai pathok jage John chapter 5 ki verse 19 lagi pajarake Jesu na makoida khumlai aina na koida achumba hairibani danupa aduna masagi ningba matung ina karisu tawba ngamde mapana tawba uba aduta mahakna tawbani mapana tawba adugumna masanupa aduna su tawi mapana masanupa adubu nungsi mahakna tawba khudimak mangonda uhalli nakoina ngaknaba asidagi hena chawba thabak mahakna mangonda utpirakhigani mapana asibasingbo hogatiduna hinghanbagumna masanupa adunasu mahakna hinghaningba khudingmakbu hinghalle hai amen aduna aikoina sastagi wahistagi aikoina khamba ngame madudi Jesu Krishna tawba thabak khuding amadi angakpa thabak oirbasu miracle se adum ipa adugi aningbaduna habado aikoina khamba ngame adra ngasi maroina Jesu Krishna gi angakpa thabak asi mahaki purpose haiba tare mahak pandam se aikoina mana tawriba angakpa thabak asidagi aikoina kari khangba yabage amadi magi purpose se aikoina si ai point manga tang lakhotjaraga ngasi se point manga da cover tawjage ahanba points da aikoina Jesu Krishna gi angakpa thabak tawba se mamang da oti habidi Jesu Krishna lakringai mamang Old Testament da adum ishona prophecy haidok pirama phongdok piraba mioibagi kanbibagi thorang haiba tare madu iraga thamkibado Jesu Krishna na phalphin tahonbase magi miracles tagi khoina uba phange ekhoina bab hena taminana gi damakta koi Matthew chapter 8 verse 16 lagina 17 pawase koi paminasi aduna akoina masida uba phange numidang wairamda Jesu Krishna gi manakta but puba mayam se ibungogi manakta mukhoi tanthok pina fahanabagi damakta Jesu Krishna gi manakta porame aduga Jesu Krishna wahi ama haibagi mapalna but khudimakto tanthoga fahanbibado akoina uba phange aduga akoina mu Mark chapter 7 gi 34 dagina 36 pau yengba matamda mana pangba aduga lol thoktaba amabu shorda Jesu Krishna healing stoga fahanba magi miracle se ubu phange aduga akoina Matthew gi 17 gi 14 dagina 8 pau se paba matamda sarai hauraga butna puba mi amaso akoina Jesu Krishna miracle stoga fahanbagi saktam se ubu phange aduna akoina masigi verse se paraga akoina akoina Isaiah chapter 53 da aikoina compare tawraga paba matamda aikoina khange madu ate paminase 53 gi 8 ta pajarake adubu mahak masamagna aikoigi awa anadu pubiki aikoigi sor kuina honbadu mahakna khangbiki aikoina mahakpu mapu ibungona thadok pirakpa amani haina lawki ningki mahak ana ayek amadi awabana mangoinaraba amani haina duga koina amuk Isaiah 29 gi amuk 18 da amuk paba matamna koina khange madudi adubu manumituda mana pangbasina lairiki wataba phangani awaba khangliba maithong maka langsillaba mamit tangbasina uba phangani hai akoina khange madudi akoina ngisai Jesu Krishna na ngisai gi verse mayam da tawkriba butan thuko borbasu aduga mana pangbasing mamit tangbasing uhanbagi thabak singa se akoina Old Jesu Krishna lakne mamda ishona prophecy thambira panse Old Testament da asi fulfill tawre habs maki miracles tagi akoina khangba ngame aduga ani suba points ta mo akoina Matthew gi makhatana Matthew gi chapter 11 gi verse 2 dagina 6 ko khoina paba matamda John the Baptist asina kaishum sangda leiba matamda Jesu Krishna angakpa thaba amma mayam gi marakta Aphaba miracles mayam se toba matamna mana tarabda make sebokse Jesu Krishna da mase kanano haina habadi isoda Old Testament aduba tharakani habikraba adumba Krista dura natraga atopa ama mungai ja khidra haina mag sebokta hangnaga thai matamda Jesu Krista mahak masamak se Krista ne haibagi mahutam hangna mamitang basingna uba fangle aduga mana pangbasingna taba phangle aduga leina na basingna na phari haiba mana toba thabak singa se jodu da tamduna bagi damakta mana hai koin uba phange madudi Jesu Krista na mana toriba thabak se fulfill to honbado aduna mahak masamak se Krista ni haiba mai practical ga loina na haiba tare
John to the Kangan Bagi Mamis Queen of Fange. Aduna any super points that mo I hear say, Ishorna Jishu Christian Angakpa Thabak Touba say, Mahaki, Kari purpose no Hamatum, Mahaki, Sakti, power, Amadi, Shorgi Oiba, Adu Kangale, Equate Madu Kangale, Aduga saying the Hyderabad, Prabhu Jesu Christian Tabang Panda. Lag miracle to was nama Shorgi, Mazadune Hybado Katangi Kangan Madinate, Aduna Aquina Kangi Makan Divagi Tabotolapane, Aduga Aquina Aina Hygienic point say, Shogi Wahagi Matungina, every miracle cybertari, miracle Kudimose, Isor Katadagi Tokani Habate Masi, Nate Habitune, Aquina Madu Bapta, Minanavinamakta Match 24, Aquin Ufang Madudi. Christus Hasinaba is sorgi what toxinaba, the Amormase, Tolakani High, Num Labadi, a quite Tazaduna like about Christian or policy about one would be around Maduda, Angakpokudum Kayamarum to the Quise, Jinkini Habas, Shogi wine, a quibu Bafta Hale, a quite a section of Nagidam of the Heidi. Adukamu second Thessalonica get 2 the Mukpa Matamda. While Sataba Adu Satan, Matika Loin and a Laptuna, Pangal Punama, Angakpa Amasung. Amasung minamba kudang kaya marum to what Holakan have a station wahida. Pongo Adugamu Revelation 13:3 among Papa Matam like my Ugahamtanda. Singlai have a saduna, a cogi samudagi, sa makok taret pablo, masitaret pan, but other magi Kahatare Mokomati, Shidogi Namatamda, Sagiting light on a sokomatamda. Another healing the way. Madu Matam the pretty big me kudimaksa. Mangun the Lakani High. Pretty big me couldn't say, Mangun Salagamasi, sure, Hamangon the Hinangam later, Hanamaduki miracles to Womatamda, me couldn't see no Kurongani High. Aduna, I couldn't about every miracles, Kumpatobo Kudimas, the evil spirit that is to talk on me. Aduga, every miracles. Kudimas isor katangdagi oy they have a isor you wise na kubo bab ta haleduna I couldn't isor you wise munna pab amadi akoy personagaloy na I couldn't munna mangoda kanjaba wakal tawzaba amadi naksinjaba mak wahi patana khangba se darkale have a say in them kuna thamsage aduga amu akoy Prabhu Jesu Christagi magi miracles magi angakpa thabaki mong toksta amu yigminase ba akoyna madu khangna magi makta akoy zone gi 3 da Jesu Christagi magi matik mangasi karamamong pungdo ihave matamda Nicodim have no pass in Jesu Christa na Touba Aphaba miracles match Urumatam the Pilaba matam the mana high Jesu Christa Ozan hati ishorna tarpa adumaku tapina badune aduga ishorna doina biba natanadi asingum angakpa thabak se kanam tan topanga moi habaki sak sida Jesu Christa ge asi uba phangi aduga koi namu zone gi 2 gi 11 the pam matamda akogi Galilee kana koba khul aduda akogi luhongba sakhangba pangtok matamda Jesu Christa na ahan boina miracles tawbade mayam duda thaknaba darkha mai se yenma matamda kona dabagi maramna Jesu Christa na aduma ising aduna darkha mai olan miracles to koina uba phange aduna Mahaki miracles to ulaga mahaki matik mangal the pungtok na bagida maka sebuksing dugi mamang the utle aduna sebuksing duna maku thaziram hai adu akoy na makata mata na zone gi 20 gi 30 dagina 31 box say ipajarake Jesu na sebuksing gi mamang da angakpa kudang kaya marum tawrami makoy budi lyrics sida isin de hai duna kuna bibles the khangmangame Jesu Christ na sebuksing gi mamang da angakpa thabak kaya marum tawe tawkhibale adu bible the isin da kaya marum sile hai kuna khangmangame adubo Jesu asi isor gi machanupani haiba thajanaba amasung nakhoi gi thajabaduna maram oiduna ibungo gi mingda nakhoi na hingba phangnaba khudam singse igane ana Jesu Christ na tawriba angakpa thabak sing Aphaba mayam ase ekoi da hingba phaninga gi damakta ekoi myobu gi damakta isindura thambam habse ekoi bible da gi pina bab tabangame aduga amo koina ngasai Matthew chapter 11 verse 2:6 di John Baptist wahang hang kido Jesu Christ as mana tori thabaduna mas kana nune hai wahang hang jabado aduga koina maduga Matthew 8 chapter 27 compare to matam da have nungshit khamba matam da sibuksing Jesu na nungshit khamba matam da mai sibuksing ngaklan nungshit phawna haibe in ma sibukana wahang hang jakibado adu John dan sai hangbado adu answer di Jesu Christ masama adune Jesu Christ na to practical magi thabak sing adu ma kana haibese khoja khangale bap tabangame aduga koina mu
ahum suba points tamu lakchage ahum suba point ta isor gi angakpa thaba asina khoi da kari khangali haiba matamda mahaki niyoibada mahaki nungsiba ase niyoibada mahaki nungsiba ase mahaki miracles tagi ubungame ana isor gi wahide khoi yengminase Matthew 11 verse 28 to gina 30 bo pa matamda awa polum puba sing thabak wana suba sing habadi awa bo polum puba habadi anabagi oishanu wakalgi oishanu papki polum khutik mag haibane asigi puba singte mangonda lakuna pothazo haibane mahana adugi polum madu lokthokpigani han Jesu Krishna kobi masida uba phange mahaki wahesina mahana hairokasina ishorgi thamoida miyoiba aikoise nungsibi aikogi solaba aikogi mangadruba asi mahana nungsibi ba ado aikoina uba phange aduga aikoina mu Mark chapter 1:40 dagina verse 45 ko paba matamda akoi kusti thungba ana kusti thungba mi amabu phahanbibudo aikoina uba phange e hafit bajarake kusti thungba amana ibungo da laktuna krukuda kunduna mahaku phahanbinaba nonjrami ishorna mahaku yamna nungsibiraduna hai yamna nungsibiraduna mahaku kusti adu dagi senghanbirami hai praise the Lord aduna sida aikoina uba phangi yamna nungsibibagi maramna adu makusti thungba se phahanbibagi saktam adu aikoina Jesu Christ miracles tawba se uba phange asai point 3 haigibudo ishorgi angakpa thabak tawba se ishorgi nungsiba adu miyoba khanghalle habadu khangmangame aduna amu makha tana amu yeminase akoina amu John gi 11 da pa matamda Lazarus sibagi akoina khange Lazarus siba matamda makoina tengthana oina leiba matamda Jesu Christ gi thamoida nungsiba poladuna ma hingat hanbuki satamada koina uba phange aduwa mari suba points ta mulakchage aduma isorgi angakpa thaba ase mahaki aduma kanbibagi haiba tare kanbibagi saktam se koi tu halle kanbibagi thabak tawbase ado koina yemina se bab tanabagi namakta Luke chapter 8 ki 49 dagina 56 pauda akoina Zairus ki machanupi bu hinghanba aduga Matthew ki 8 ki 2 dagina 3 pauda kusti thungba sing fahanba akoina laina narabasu laina adudagi Jesu Christ na laina adudagi kanbibagi saktam ase maki miracles aduna khanbangame every kosti dagi phan ba se every laina ase Jesu Christ na healing stobangame habse koina khangbangame magi kanbi magi miracle asina aduga koina mo Jairus ki machanupi bu amu hingat anba agi wari adu koina Luke ki 8 ki 49 gi dagna verse 56 po pabam matam na koina khange masdai koina bab tabanga ngudodi asiba asidagi shu Jesu Christ na ikubu kanbi bangame maram di mana asiba bu hingat pasi miracle asina asiba bu mai tiba piba amba asiba dagi ako influence ase kanbi bangame habis mak miracle sina ikubu bab tahalle amen aduga amuk ekoina mu yemina si Ephesians chapter 2 gi verse 1 se ipadrake mamangai da nakhoi gi haiba indaba amasung pap na maram oiraga nakhoi gi thawai sirami hai khoi gi thawai se sirami hai aduga amuk akoina First John 5 ki 11 dagina 12 fo akoi amu pamina seba ibungo na khanghanbi madudi isorna aikoi da lomba naidaba punsi pibi re madugi hingba adu masanupa asida lei masanupa bu phangba khudingna hingba phangani natrabadi hingba phangdi haina hai adana khoi bab tamina da Ephesians 2:1 inse pathok chagi bado mamangai da akhoi se ishorgi haiba indaba papki maram oga akhoi se shiram hai shiba habadi noroki punsi norok ta leiba noroki punsi adu koina shiba aduneba adubu ishorgi thaurangna machanupa asi tibire machanupa amdi Prabhu Jesu Christ asini Prabhu Jesu Christ asida kari lei hai hingba do lei hai mangonda lei khraba khuding na hingba phangani hai ngasai thawai da siram me ai akhoi pap na to maram da pap ke tong mani sigani haibado adana sirabasu ishorgi adum kanbibagi magi thaba ase magi machanupa asida lei machanupa da lei ba khuding ma aduna hingba phangani haibasi mak to wahida gi tarang akoina khangbangame aduna akoina amuk yemina se Mark chapter 4 gi verse 35 tagina 41 phabu matam yengu matam de khoina Jesu Christ na nonglei nushit khambagi saktamado khoina ubu phange aduna nonglei nushit natural disaster any oibe yai ko masidagi khoina khangmangame
nunglei nushit asidagi trouble sol have tari thamoi da pakhatna leiba haitni langtak na raba sing adu pitch bibadu u fange asidagi supan bibangam ngambagi sakta mada khoina u fange aduna ikang khang da ba moong da khoina asa ta u da ba khoina thajaru da ba moong da su krishna khoi gal loina ba matam da ai khoi se inthaba amade ai khoi awa ba pulum du dagi punama se kokpa fange ba se mahana tawri ba sing amade khoina uba fange aduna khoina su shogi wahai dagi hena buff ta bu yai made Philippians chapter 4 verse 7 da ipajar ke aduga mioi bana khangba ngambagi wangmada leikraba isorgi ingthaba adu nakhoi thamoi amasung pukningbu Krista Jesu da ngaksin bigani amen aduna high the phungdo pasi Philippians 4:7 da mioi ba ikuna asa tawruda ba ikuna sukhang khangruda ba ado isorgi ingthaba ase ikuna Jesu Krista ga loina matam nang sain pa kre Jesu Krista anaba sing leiba matam da Jesu Krista okna ba matam da anaba phai asi ba sing adu hingat pange aduga any nonglei nushit adu ma thengna ba dai shi makhoi bu ingthaba makhoi bu ngaksin bi bagi sakta mate ikuna Jesu Krista de okna ba matam da mahak se leiminar ba matam da uba phangbado huji haise thamoi akoi gi thamoi amasung pungning ado Krista Jesu da ngaksin bi ani hai hallelujah aduna Jesu Krista se every nipung khudi mangna darka lei maramdi every khudong thiba asdagi mahana tanbi aduga mioi ba khuding mangna Jesu Krista se darka tai maramdi kain ham tamda mioi ba khudi mak se pau ki leina na da bai leite Taiwan pana sida aduna Jesu Krista sida ngaksin bina bugidang tai shorna aduma khoi gidang tang ngaksin bina ba thorang to bi Krista de any problem lighting gi oishinu boot rate gi oishinu awana leina tina da gi oishinu pa number mara khone norok gi siga da oishinu khuding mas dai Jesu Krista da khoi ngaksin bi haberse ma ki wise tagi ma ki wahai kaptang ne tan ma ki practical have tari ma ki thabak sin je ubam matam da ma ki history je ubam matam da khoina khangba do khoi tarang tarang da thajaba khangba loksan ba ya ba do ikuna uba fange isho bu yam thagale aduga aroiba points ta amu ai lakchage manga suba points ta adumba ishorgi angakpa thabak tobas mahaki spoken words magi ngang thokraba wahai amadi maki promise adu wasappi khraba do mi oiba aikoida adu sin proof oin ngai gi tamaktane amado ikene sorgi wahai de yengina se John 8 ki 12 ta ikuna pa matamda Jisuna haire Jisuna mahakse aidi taibang panbagi mangalni aigi tung inba kanagumba adu amamada khak chatlaroi hai aduga amuk John gi chatlaroi adubu hingbagi mangala do fangjagani hai aduga John gi 11 gi verse 25 ta amuk paba matamda hingatpa hingba adu aini aibu thajaba kanagumba midu sirabasu hingani haibase Jesu Kristana koida mana haibi ki ba haidu ki ba haitari mioi ba ko da asa pibi bado adugi wahai singa do koida haibi baduni aduga John gi 6 ki 35 ta muk paba matamda Jesu na haire madudi ai se hingbagi talduni aingonda lakraba adu amuk hana lamba leiroi aibu thajaba midu kaidong su khawrang roi habase mana haibiba adum spoken word ni sorna haido pikraba wahine aduna market practical se amu aikun yingmina se zone 6 ke verse 5 tagina 14 bawkus pa matam da kun kari we have matam da Jesu na mi lising manga se khoi tal manga ga nga ani ga bizaba gi aduma chokba miracle se to boye aduna haninga mati maksi hingbagi tal du ne habdo bu yimina se hingbagi tal ne araga kogi physically khadangi tal do nate spiritually yawe Jesu Christ both physically and spiritually anima se koibu thal halle loina ba awat pale hinde habde koi maki thabak tagi maki wahai de ke khangbanga me ana maga mi amado chana ba kashi yaude du Jesu Christ ka lak madam da tal do chaba phange mayamado aduga akoisu aduga thawai gi oiba haitari thawai gi oiba tinjang isogi wahai achumba mayam se koida tambiraga achumba ronda koigi thawai ase thalanbi ba fabana dharma chenba thalanbi do spiritually feeding akoida pizza ba do oire aduga amuk aikoina mu ngasai John gi 9 gi 1 dagina 41 pokada pa matamda polakpadagi mamit tangba polakpadagi mamit tanglaba
misa amawisu Krishna phandi base ko no pange adu nang sai mana taibung pan gi mangali mangon da lakraba adu amam da chatla roi habani mangal da hingba phangani habani bot misa ko no fangi bot physically and spiritually mahang na ko mangal gi ko ngam physically ni amana mamit tang no tamni shu Krishna sopi bada madu phan bangame adu ko gi spiritually yang bahar kadi amam bahar pak ti thaba adu mani adi ishorgi mayok ta pataba thabak mayam do madu amam thabak pak ki thaba adubune adubusu spiritually ishorna Jesu Krishna adumba miyoy mana khangda duna to bantra ka khangda to pak puding se chengdok piraga chumthok piraga koina ishorgi wahi achumba asengba sarge ki wahi tambiraga akhobu spiritually koina papta Jesu ishor khangdinga chalamba amam sing ado akhobu chumthok piraga koina simangal se pa phangba aduni and both physically and spiritually mana akhobu thalen bangam have se koina bapta bangame maki wahi da game de maki thabak tagi aduna koina mu zone ki 11 or 1:45 tuna ampan tuna koina Lazarus hingat padu Lazarus adu sibadagi hingat pibagi sakta madu mahana sai haibado zone 11 ki 25 ta hingat pa amadi hingba adu aini aibu thajaba kana gumami to shiraga so hingani habas adu man haiki badu koina khange aduna Lazarus se physically tabang pan siba adu sumana Jesu Kristana hingat hanba ngambadu ui aduga akoina spiritually akoina thawai da siba di pak pun noroki pun si du ne koina thawai rom da siba habado adu busung sai machanu pasta hingbale mangon da lakraba khuding aduna hingba phangdani habaduni aduna akoina yengba se akoina physically aduga spiritually animakta Jesu Kristana akobu kandiba akobu thalhandiba do akoina ubo phange masine aina ngasi points manga dang ishorgi Jesu Krista gi anu pathaba ado khamina na bahidok ke bado akoina ma ki miracles gi khangbadu de ishorgi dum bahidok ko prophecy adu fulfill to pod Jesu Krista gi miracles na khangwa ngame aduga Jesu Krista gi miracles na akoida tari khanga lamtanda ishorgi nungsiba mi oibadu nungsiba do akoina khangba ngame aduga ma ki kandiba gi thabak sing ado akoina ubo phange aduga mahaki miracles mayam sina mahaki ngang thokraba wahi sing promising ado akoida practical gal loina khangan badu magi miracles sidagi adun ubo phange aduna mahaki miracles sing ase akoi Prabhu Jesu Krista gi angakpa thabak asina akoi bu khanghalle madudi ma se matam supagi oina mikha pondba sovereign lord to oire aduga akoi bu matam chupada loma line na kanbiga da bomma puni haibado aikoina maki miracle samati maki thabak maki wahi asidagi aikoina khangba ngamle asini aina ngasi Jesu Krista gi aduma miracles asi maramda mayam thomda haiduk chaning bado aduga yam thagatjai mangal media busu pe hai tare Nahasinggi summa mafam mama bibiduna ishorgi wahi se yamna masi sida thokani khanbagi dongta ishorda prarthana si yamna tawba yam prarthana tawba hele aduga ishorgi wahi se digest tongna bhona bada yamna munna pa bagi ishorsi mai phadana sengna khangbagi tanja ma phangjai anu bor yamna phangjaba ishorsi hena khanga magi mugun se hena khanga ko spiritually growth leiba aduga ishorda hena nakshin bangamba tu mapangala du phangjai do khodimaksu phangangani hena thajai aduna mangal media bu ison hen bor pibo oishanu hena isobi thogol toba ngamba oishanu aduga masida thobu oina pobiriba ozano bo adi oza samal cham adi khudimak saruk yarga mapung phaliba khudimak aigi thamoidagi yam harauba thagat chaba do yamna phongdok sari aduna tabi kraba khudimak mathakta isona mapana idaga bor pibo oishanu amen. Thank you. Ngasidi koi numit kungani thodi chupna satharakpa mangan media gi Nahasinggi Aphaba gi Khonjel ase ngasidi mapuimona angakpa thabak tawbiduna nopi singlaktage thauna laibi SIS Devla na mapuimona angakpa thabak tawba Jesu Krista angakpa thabak tawi matangda mayak segam point manga thambirame yam nungairiba point made anaba phanbigi thabak asidi angakpa thabak tawba singi marakta amane adubu masuguma thabak asidi Satan na phawat tawba ngambani adubu Prabhu Jesu Krista na tawba thabak sing adude anaba phanba khatana tana thawai gi amadi hakchang animakta angakpa thabak tawba ngamba
aduga mana tor mangakpa thabak sing asidi malenda leiba mi amatana tawbu ngamoidaba mongda tawr me haiba mek sengba amadi thawai amadi hakchang animakki thabak tawbi ngamba angakpa thabak tawbu ngambani maramadana ekhoina anaba phaba khaktana angakpa thabak tawba jisugi angakpa thabak tawda pung phade thawai da madi hakchang animakta prabhu jisu christ thabak tawbani haibase mek seng nanga chini milasa takpiramagi damak ngam khay letana thagat churi amadi haro khundok sari Nana mangan media busu thagat piramig damu thagat churi haro phondok churi mangan media naha sing Wapaogi Khonjel se mapu ibungon hai naha sing na Wapaogi sudokani ahal sing hanuba hanubi sing na mangane matam madu yorkle Manipur khakta na malem sin bathungna naha sing Wapaogi Khonjel sudok matam yore hai base ngasigi phambak asina ulle thank you very much am thagat churi haro phondok churi mangan media bu nungsibiduna yengbi bu nungsibisina sing punama hojik ki wainadi mangan media na sadok soba kunithoi soba tangkakki YouTube ta live pi bagi thormasi matang lusinjagi yengbi mi punamak mapui bongona bol pi bo wena sano adugol na Jesu Christ na tawir mang pathabak singase ngasi mak hoji mak mapui bongogi wahai si taraga nakoi gi amadi akoi gi pumi wakhalda inong no punsiama awaba leramba nongni nuksit kumana gi thamoi do humlaga leramba akan nuksit kumba leramba era basu prabhu Jesu Christ na khambiba ngamme hai thajabagol na ngasi nimidang gi thormasi YouTube amadi jumgi thorom loi sinjagi sona bor pi voisno amen yam thagaturi haro phonokchuri ekoi yengbiri bai chinau sing punamakna ekoi YouTube ki thorom de matang solution jabage ya balosege adu lorena yengbiri bai chinau sing punamak ngaktang matam kaithokpi ba amadi asugo matam asi thawai hakchang yauna yawi bagi da thagaturi haro phonokchuri mayam charta mayam punamakna haro phonokpi rei adu lorena mayam punamaksu sorna soina bor pibi gani thajai kanigumba charta orabasu haro phondokni borgasu matam ngaktang ekoi thamjage matam lawisi mayam murang tope okay thank you very much am thagatchuri haro phondokchuri hojikti ekoi mangan media gi sandokchari ba thoromasi batang solution jage yengbi review punama ingthaba tapthaba haro bunungai bagalwana sona people sono